Lakhipuronline puthokchaba June gi tang manga nongmaijing nimit ki Khomjinba Pao tabirasi. Ahanbada maroiba Pao Maitai bu Bharat Sangvidhan gi ST list chalhanaba center da taksin gadabani haina WMC na Manipur lengak ta taksin khre. Thang tada Rahul Kumar gi silver medal amagaloina na Mari Suba Khelo India Youth Games ta Assam gi ahanba medal phangkhre. Indo-Nepal International Youth Futsal Cup 2022 da Bharat ki team da saruk yaduna mai paklakrabi mitai chanu ahumbu maigai kayadagi thagatpa phongdoknari amasung taramari suba Junior Futsal Championship 2022 da saruk yaduna mai paklakraba Assam team da saruk yakiba sanaroi Birjit Laisrambu taramna okre. Haujik mapungoiba pau tabirasi. Mitai bu Bharat Sangvidhan gi ST list chalhanaba center da taksin gadabani haina WMC na Manipur gi CM N Biren gi maphamda aiba cherol piduna taksin khre. June gi tang mari da pisin kiba memorandum aduda Kaubru amadi thangjing gi mapuni haina claim tawriba tongan mioy kyana lamdam asigi mythology amadi history bu nathaiba amadi ikai khumnadabagi phibam asibu state ki lengak asina chapchaba thabak lokhatpagi matam oire haina palle. The communal atmosphere in Manipur caused by certain people who claim ownership of Kaubru and Thangjing, disregarding and disrespecting the mythology and history of the land has become unbearable that requires appropriate action by the state government. Cherul asida makhata na phongdokladuna ngasigi mitei singna masagi hak chapcha na phangba nagarik ama oidre Bharat Sangvidhan na native citizen ama oina su sakhangdre maramasina Manipur gi apunba lamgi chada marfutra henba lam lairiba chingi mafam singda citizen ama oibagi hak adu phangba ngamdre yong nama putan baga pangkhak oire mitei singbu mamangai degi leijarakpa masagi maramda mapung phaba hak phangba citizen ama ohenaba Manipur lengakna tribal affair gi ministry da mitei singi ethnographic amadi socio economic report pibinaba WMC na mitei singi mahut sinduna taksilli haiba wafam phongdokpaga loinana khongthang asina mitei sing asi yelhomi singla amadi mitei singbu Bharat Sangvidhan gi ST list yahonba yabra haibadusu yengsinba yaragani hairaduna hiramasida Manipur lengak na mathau taba thabak thoram sing thengthaba tawdana paikhet pinaba WMC gi chairman Haigrujam Nabasyam gi cherol aduda palle. They cannot enjoy the rights of a citizen in hill areas which constitute more than 90% of the area of Manipur. Therefore, to make the Meitei rightful citizens in their own ancient land, WMC on behalf of the Meitei people retaliate its demand to the Manipur government to send two reports. First, ethnographic, and second, the socio-economic reports of the Meitei to the Ministry of Tribal Affairs, so that the government of India may begin to examine if the Meitei are indigenous people, on the basis of which if the Meitei people could be enlisted in the list of the scheduled tribes of the Indian Constitution. Last but not the least, the Manipur government is requested to take up the matter without any further delay. Nepal gi Pokhara da pangthokiba Indo-Nepal International Youth Futsal Cup 2022 da Bharat ki team da saruk yaduna mai paklakrabi mitei chanu ahumbo maigai kayadagi thagatpa phongdoknari lebak asigi oina mingchat puraktuna gold medal lawrakrabi sanaroi sing adudi Hailakandi jila gi Jaribon Laisram khungi L Aruna O Priya amadi S Santini me gi tang kunma pandagi kuntramatoi phawba Nepal gi Kathmandu gi Pokhara da pangthokiba Indo-Nepal International Youth Futsal Cup da makhoi ahum jawba Bharat ki team na mai pakhi. Haryana na jumbu oiduna Mari Suba Khelo India Youth Games ngarang Juni tang mari dagi Panchakula da Home Minister Amit Shah na hudokre hudokpagi thoromda Youth Affairs amadi Sana Khonabagi Mantri Anurag Singh Thakur amadi
Haryana ki Mukhyamantri Manohar Lal Khattarna saruk yaki leibak asigi tongan tonganba rajya singdagi sanaroi lising nipan makhairomna sanaba asida saruk yari shooting swimming table tennis volleyball weightlifting na chingba masana singa loinana thangta yauna leibak asigi indigenous masana manga ga loinana punna masana kun manga yauri thangta na Panchakula gi cricket stadium da pangthokli Assam thangta gi punna sanaroi taramathoi ga official aniga Khelo India Youth Games ta saruk yari ngarang jun gi tang mari ahan banumita phunaba ama 60 kg gi category da Manipur gi M Arbin Miteina point nifutaruk aduga Assam gi hojai gi Rahul Kumar Chauhan na point kuntra taruk phangduna silver medal lauki bagaloinana Rahul Kumar na Assam gi medal phangba ahan ba sanaroi oire aduga Punaba ama 56 category da Haryana gi Aryana point nifumari phangduna Assam gi is Salvation bu maithiba piramle sanaba sida Salvation na point kuntrama pan phangki ASTC Colony Bhangagarda ASTC Women Handloom Committee Kamrup Uma Women Handloom Committee amadi Uma Kamrup District Committee na silangduna jungitang amada pangthokhiba tharom amada Taramari Suba Junior Futsal Championship 2022 da saruk yaduna mai paklakraba Assam team da saruk yakiba sanaroi Birjit Laisram bu taram nokre KH Maladebina tharoma pokiba mifamda K Kunjababuna thoiba mitung oibiki Thoramda K Kunjesori L Champa TH Irabati L Chingthang Khomba Dr Bicham Kumar amadi K Joy Kumar na chingba maroiba miu kaya na saruk yaki Taram na okpagi thoram aduda akhangai kaya na mamal yamlaba wafam kaya thamki loinana wangang loisingna machin tungkhalakliba sanaroi asibu makhata na angamba mating pangani haibagi wafam phongtongnaki panbejai Birjit Laisram ASTC Colony gi Buddhachandra Singh amadi Maladevi ki machanupani Aroibada maruiba pau amukhanna Maitai Mitaibu Bharat Sangvidhan gi ST list chalhanaba center da taksin gadabani haina WMC na Manipur lengak da taksin khre thangta da Rahul Kumar gi silver medal amagaloina na Mari Suba Khelo India Youth Games da Assam gi ahanba medal phangkhre Indo-Nepal International Youth Futsal Cup 2022 da Bharat ki team da saruk yaduna mai paklakrabi Mitai Chanu ahumbu maigai kaya dagi thagat pa phongdoknari amasung Taramari Suba Junior Futsal Championship 2022 da saruk yaduna mai paklakraba Assam team da saruk yakiba sanaroi Birjit Laisrambu taramna okre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare